mayambu ahana maktada ikok nonna taram no okjari ekhone ngasidagi hauduna wari amaga makpura galakjari ngasigi wari asigi maming aina bu hero oidadi hojik tabirasi ekhone nongna pujarak porida aina bu hero oidadi ahan batangka punsida marup pang haibse yam tangai phadabane yamnasu maru oibane marup leibana thona kayam su phange ekhone pangthokpa ngamdaba yamna waraba tanfamda phawba marupsingna mateng pangbibadagi awaba kaya amasu kokhiba kongai amane afaba pukjalsingba marup pullagana afaba lambida chakhiba afaba thabaktamak adum pangthokhiba aduga sanga phattaba marumapang pullagana phattaba lambida chakhibase kaya amasu yaurabane nangna phana pharabasu nanga pulliba nanga loinariba biyaduna nangbu manghange lekha tahange harabadi yamadi laibane kanana phabano kanana phatabano habadi hek yengbadasu khangba natte loinaraba kanda khangbane jimmy gi pusida ahan matamda mana khwaidi thajabani khanjaba marup amalai marup adusu yamna mak phatabadi natte phai makhoi ani matam ayambada mateng pangnai amanabagi thabaksu adum tawnai adubu lekai de khulakta ngangnaba wasoi warem mamanaba sing punna matamda mina taradi kadi khangini khaloi khangdana panghaida hainaba phagini haduna wakai kaya matona basina kona thangdadi warona basauna ba habase lakibane phattaba wahaida hainabi thambase adum chubane kadi gumba kandasu aina haidokhiba aina ngangthokibadagi warona basauna ba habase adum thokpane jimmy mana ahanba college karakku matamda baru mapang mamanaba anauba kaya amasu thingnai pulle hanna secondary gi matamdagidi college karakku matam asidana mi yamna thingnaba mi yamna punbasu asukamati henbane matamduda mahak nupi si koidre khangnaba nuksinaba nupi thamge hadanasu magi okhal puningdasu thoine hena khanba leite pangaw ngawbane adum lakbane mamanaba sing pulle aduga nupi dasu mamanabi kaya amasu pullaga adum college karakku matamda langba nungaibasina jimmy gi mathone jimmy gi lekai dagisu maga college taminaba mamanaba kaya ama yawe makhoisu adum pulle makhoi gi marakta deban kauba jimmy gi lekai dagi nupa ama yawe mahakti mi punno matamda nupa singa yama punde nupi singa tani matam ayama da pulliba college lalabasu nupi singa pullaga makhoi ga nok kheraga wadi kaya ama sanabasina deban gidi khwaidagi hena harau jabane nungai jabane mamanaba singnasu pamjab khoidaba nupi yarabadi devanda hektama hairaga nupi dugi number lohanba mabu nuksi haduna proposal bihanba kaya amasu tatana yawe debalsu mamanaba singi mateng pangi aduga amagsu mana mateng panglabanina achapolayo haduna lehanba aduga kadigumba kandana paisa loba phawba yawe mamanaba singadusu kadimata khande makhoi gi mateng pangbiribine khanduna adum yabane makhoi college sida debanse popular oirabane kanagumba mabu lakna ningma mi singnabudi nupi manam taba homo suba hadunasu adum laknai adubu debandi sawbu waruba habse magi masada leite asumna matam kayama hokribagi tungdadi matam khara lerega makhoi college ki study tour rama moreda chatpane matam duda hanadi college to na kadaba nupi amakhaktang jimmy nu ubane jimmy tasenama nupi do uba matamda magi thamoida magi puningda kariguma kharadi adum khalle phauki deban gi manakta jimmy na chingkhillaga asumna hanki deban asigi nupi sibu masakhangri yengune asi nupi se nanga hana punra aidi mabu amuktang thila ukide asibu kanano kadimin kobage deban su jimmy na harakpadagi nupi edu kanano haduna yenge matam aduda jimmy na khuttilibado nupi edu masakhangle debana kumme o asidi khange dima kaubane asidi college to na kadabane nangbu hanamtu udribara jimmy na kumme uramba yai adubu wakalam sin ngamdre aina phajana ubadi ngasina ahan bane ase nanga punbra loinabra debana kumme aiga loinadaba aiga pundaba nupidi kadaida legani akhoi college tabu aiga pundaba loinadaba nupibu yaubra ai tawgi yengo asumna haraga deban dimagi manaktamna
ꯄꯨꯔꯞ ꯆꯪꯈꯤ ꯔꯤꯃꯥꯒ ꯗꯦꯕꯥꯟꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯕꯗ ꯖꯤꯃꯤꯅ ꯈꯔ ꯂꯥꯞꯇꯛ ꯎꯕꯗ ꯖꯤꯃꯤꯁꯨ ꯑꯁꯥ ꯑꯃ ꯂꯥꯛꯈꯤ ꯀꯥꯟꯅꯗꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯀꯣꯏꯗꯕ ꯌꯥꯔꯔꯣꯏ ꯗꯦꯕꯥꯟꯗ ꯍꯥꯏꯔꯒ ꯀꯣꯏꯅꯕ ꯁꯨꯗꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯖꯤꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ ꯃꯣꯔꯦꯗ ꯂꯩꯔꯤꯉꯩ ꯗꯦꯕꯥꯟꯅꯁꯨ ꯖꯤꯃꯤꯒ ꯔꯤꯃꯥꯒ ꯃꯁꯛ ꯈꯪꯅꯍꯜꯂꯦ ꯂꯝ ꯌꯦꯡꯕ ꯃꯅꯨꯡ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯆꯠꯃꯤꯟꯅꯕ ꯐꯣꯇꯣ ꯀꯥꯃꯤꯟꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ ꯖꯤꯃꯤ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯅ ꯈꯟꯖꯕ ꯃꯥꯅ ꯅꯤꯡꯖꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯊꯨꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯦ ꯁ꯭ꯇꯗꯤ ꯇꯨꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯣꯂꯦꯖꯁꯨ ꯁꯨꯇꯤ ꯂꯩꯈꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏ ꯑꯣꯏꯔꯕꯁꯨ ꯖꯤꯃꯤ ꯗꯦꯕꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕꯅꯤ ꯃꯈꯣꯏ ꯌꯨꯝꯗ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯆꯪꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯤꯃꯥꯕꯨ ꯉꯥꯎꯖꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯖꯤꯃꯤ ꯉꯁꯤꯗꯤ ꯗꯦꯕꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯗꯦꯕꯥꯜꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯝꯕꯟ ꯈꯥꯔꯒ ꯂꯩꯔꯝꯃꯤ ꯖꯤꯃꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯕꯥꯜꯒꯤ ꯃꯄꯥꯗꯤ ꯃꯪꯒꯣꯜꯗ ꯐꯝꯂꯝꯃꯤ ꯗꯦꯕꯥꯜ ꯀꯗꯥꯏꯗ ꯂꯩꯕꯅ ꯍꯪꯕꯗ ꯃꯅꯤꯡꯗ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯖꯤꯃꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯈꯤ ꯗꯦꯕꯥꯟꯕꯨ ꯎꯕꯗ ꯖꯤꯃꯤꯅ ꯀꯧꯔꯛꯏ ꯑꯦ ꯗꯦꯕꯥꯟ ꯅꯪꯗꯤ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤꯅ ꯗꯦꯕꯥꯟꯅ ꯈꯨꯝꯃꯦ ꯀꯩꯗꯧꯅꯤ ꯀꯣꯂꯦꯖ ꯆꯠꯇꯕꯅꯤꯅ ꯑꯁꯨꯝ ꯑꯁꯨꯝ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯦ ꯇꯣꯏꯅ ꯆꯥꯏ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯔꯤꯃꯥꯒꯤ ꯃꯔꯝꯒꯤ ꯃꯥꯜꯂꯤꯗ ꯈꯪꯉꯦ ꯅꯪꯒꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯤꯃꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯦ ꯃꯥꯅꯤ ꯏꯇꯥꯎ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ ꯗꯦꯕꯥꯟꯅ ꯈꯨꯝꯃꯦ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯍꯟꯗꯣꯔꯤꯕꯅꯤ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯤ ꯀꯩꯅꯣꯝꯗꯤ ꯀꯣꯡꯕ ꯌꯥꯕꯅꯤ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯀꯣꯡꯒꯦ ꯏꯇꯥꯎ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩ ꯁꯣꯏꯗꯅ ꯀꯣꯡꯒꯦ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯥꯟꯒꯤ ꯃꯃꯥ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯗꯦꯕꯥꯟꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯨꯄꯥ 50ꯀ ꯌꯥꯎꯕ꯭ꯔꯥ ꯉꯔꯧ ꯂꯩꯔꯝꯗ꯭ꯔꯦ ꯈꯔ ꯂꯩꯔꯨꯒꯦꯕ ꯗꯦꯕꯥꯟꯅ ꯈꯨꯝꯂꯛꯑꯦ ꯏꯃꯥ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗꯦ ꯄꯥꯕꯨꯡꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯨꯅꯦ ꯃꯇꯝ ꯑꯗꯨꯗ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯌꯦ ꯏꯃꯥ ꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯄꯥ 50 ꯂꯧꯊꯣꯛꯂꯗꯨꯅ ꯖꯤꯃꯤꯅ ꯄꯤꯔꯝꯃꯦ ꯃꯃꯥ ꯆꯠꯈ꯭ꯔꯦ ꯖꯤꯃꯤꯒ ꯗꯦꯕꯥꯟꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯖꯤꯃꯤꯁꯨ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯗꯦꯕꯥꯟꯒꯤ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯖꯤꯃꯤ ꯉꯁꯤꯗꯤ ꯗꯦꯕꯥꯟꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯗꯤ ꯑꯗꯨꯝ ꯍꯧꯔꯕꯅꯤ ꯆꯥꯛ ꯈꯨꯂꯪ ꯇꯧꯕꯁꯨ ꯌꯥꯎꯔꯕꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯂꯩꯀꯥꯏ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯇꯣꯏꯅ ꯄꯨꯟꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯔꯤꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯨꯞ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯣꯏꯔꯛꯂꯕꯅꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯥꯅꯗ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯇꯣꯏꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯂꯤ ꯑꯆꯥꯄꯣꯠ ꯆꯥꯕꯗꯁꯨ ꯖꯤꯃꯤꯅ ꯗꯦꯕꯥꯟꯗ ꯄꯩꯁꯥ ꯄꯨꯊꯣꯛꯍꯟꯕ ꯅꯠꯇꯦ ꯃꯥꯅ ꯄꯨꯟꯅ ꯇꯧꯕꯅꯤ ꯃꯥꯒꯤ ꯑꯆꯦꯠꯄ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯥꯟꯕꯨ ꯖꯤꯃꯤꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯕ ꯀꯥꯟꯗ ꯗꯦꯕꯥꯟꯅ ꯖꯤꯃꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯔꯤꯃꯥꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯦ ꯔꯤꯃꯥꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯏꯀꯥꯏꯕꯣꯏ ꯀꯔꯤꯌꯣꯏ ꯖꯤꯃꯤꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯌꯥꯔꯝꯗꯦ ꯌꯥꯗꯦ ꯍꯥꯏꯗꯅꯕꯨꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯈꯨꯝꯗꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯏꯀꯥꯏꯖꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯗꯦꯕꯥꯟꯅ ꯈꯪꯉꯤ ꯗꯦꯕꯥꯟꯗꯤ ꯅꯨꯄꯤ ꯊꯦꯝꯕ ꯅꯨꯄꯤꯗ ꯋꯥ ꯍꯥꯏꯕ ꯀꯌꯥ ꯑꯃꯗꯤ ꯐꯖꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕ ꯃꯤꯅꯤ ꯗꯦꯕꯥꯟꯅ ꯌꯥꯝꯅ ꯊꯣꯠ ꯅꯧꯅ ꯔꯤꯃꯥꯕꯨ ꯊꯦꯝꯃꯤ ꯔꯤꯃꯥ ꯖꯤꯃꯤꯁꯦ ꯌꯥꯝꯅ ꯐꯕ ꯏꯃꯥꯟꯅꯕꯅꯦ ꯑꯩꯒ ꯃꯥꯒꯗꯤ ꯂꯩꯀꯥꯏꯅꯤ ꯃꯇꯝ ꯑꯌꯥꯝꯕꯗꯁꯨ ꯃꯥꯒ ꯑꯩꯒ ꯄꯨꯜꯂꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯔꯤꯕ ꯃꯥꯁꯦ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯤ ꯑꯌꯨꯛ ꯉꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯕ ꯅꯠꯇꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯉꯣꯟꯗ ꯌꯥꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯁꯨꯝꯅ ꯗꯦꯕꯥꯟꯅ ꯀꯂꯔ ꯊꯥꯛꯆꯤꯟꯗꯨꯅ ꯑꯍꯦꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯔꯤꯃꯥꯕꯨ ꯌꯥꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯔꯤꯃꯥꯁꯨ ꯗꯦꯕꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯔꯦ ꯉꯁꯤꯗꯤ ꯖꯤꯃꯤ ꯑꯃꯗꯤ ꯔꯤꯃꯥ
ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯈꯔ ꯍꯧꯔꯕꯅꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯕꯨꯗꯤ ꯏꯀꯥꯏꯅꯕ ꯀꯌꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯝꯗꯦ ꯖꯤꯃꯤꯒꯤ ꯏꯆꯝ ꯆꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯔꯤꯃꯥꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝ ꯍꯦꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯗꯦꯕꯥꯟꯗꯤ ꯀꯝꯗꯧꯔꯤ ꯖꯤꯃꯤ ꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯥꯒꯤ ꯌꯨꯝꯒꯨꯝꯕꯅꯤ ꯖꯤꯃꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯗꯦꯕꯥꯟꯅ ꯄꯨꯟꯅ ꯋꯥꯏꯕꯅꯤ ꯑꯗꯨꯒ ꯖꯤꯃꯤꯒꯤ ꯒꯥꯔꯤ ꯐꯥꯎꯕ ꯗꯦꯕꯥꯟꯅ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯖꯤꯃꯤꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯗꯦꯕꯥꯜꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯠꯄ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯦ ꯖꯤꯃꯤꯅ ꯁꯨꯝ ꯈꯜꯂꯤ ꯑꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯦꯕꯥꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯇꯧꯅꯤꯡꯕ ꯇꯧꯕ ꯄꯨꯅꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯈꯤꯕꯗ ꯖꯤꯃꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯖꯤꯃꯤꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯗꯦꯕꯥꯟꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗꯗꯤ ꯗꯦꯕꯥꯟꯅ ꯖꯤꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤ ꯏꯇꯥꯎ ꯔꯤꯃꯥꯗꯣ ꯅꯥꯟꯗ ꯅꯥꯜꯂꯦꯍꯦ ꯅꯨꯡꯁꯤꯅꯕꯗ ꯊꯥꯖꯅꯕ ꯊꯝꯅꯕꯁꯦ ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯀꯥꯏꯗꯅꯣꯍꯦ ꯈꯪꯅꯕꯁꯨ ꯊꯥ 2 ꯐꯥꯔꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯗꯦꯕꯥꯟꯅ ꯈꯨꯝꯃꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯃꯣꯔ ꯆꯨꯔꯅꯨ ꯅꯨꯡꯁꯤꯅꯕ ꯄꯥꯈꯪ ꯂꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯈꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝ ꯍꯧꯅꯕꯤꯅꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯔꯤꯃꯥꯅ ꯁꯥꯔꯛꯇꯕꯗ ꯃꯥꯗꯤ ꯋꯥꯔꯧꯕꯅ ꯂꯩꯔꯝꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯤꯗꯕ ꯑꯁꯨꯝꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕꯁꯦ ꯃꯈꯣꯏꯗꯤ ꯅꯨꯄꯥ ꯃꯥꯟꯗꯦ ꯌꯥꯝꯅ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯏ ꯁꯥꯎꯏ ꯍꯥꯏꯅꯕꯅꯦ ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯕꯅꯦ ꯅꯪꯒꯤ ꯄꯥꯡꯗꯕ ꯅꯇꯧꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯏꯇꯥꯎ ꯊꯧꯅꯥ ꯂꯩꯗꯕ ꯄꯥꯡꯗꯕ ꯅꯪꯗꯤ ꯈꯨꯠꯇ ꯁꯨꯝ ꯂꯣꯏꯁꯤꯜꯂꯣꯗ ꯈꯨꯠꯇꯗꯤ ꯍꯦꯔꯣꯅꯤ ꯀꯌꯥ ꯑꯃꯁꯨ ꯀꯧꯕ ꯌꯥꯕꯅꯦ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯗꯦꯕꯥꯟꯅ ꯖꯤꯃꯤꯕꯨ ꯂꯛꯅꯔꯝꯃꯤ ꯖꯤꯃꯤꯁꯨ ꯗꯦꯕꯥꯟꯅ ꯑꯗꯨꯝ ꯂꯛꯅꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕꯅꯤ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗ ꯗꯦꯕꯥꯟꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯁꯨ ꯖꯤꯃꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯅꯦ ꯌꯦꯡꯉꯨꯅꯦ ꯖꯤꯃꯤꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯔꯤꯃꯥꯁꯦ ꯊꯥ 3 ꯐꯥꯔꯕꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯌꯦ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯍꯣꯃꯣꯅꯤ ꯑꯩꯈꯣꯏꯅ ꯀꯥꯏ ꯀꯣꯏꯔꯝꯕ ꯑꯣꯏꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯥꯟꯅꯔꯣꯏ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯂꯤ ꯂꯛꯅꯔꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯁꯨ ꯍꯥꯏꯔꯤ ꯖꯤꯃꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯣꯏꯕꯕꯨ ꯍꯧꯔꯕ ꯊꯥ 1 ꯐꯥꯔꯛꯄꯒꯗꯤ ꯅꯨꯡꯁꯤꯕ ꯊꯥꯖꯕ ꯊꯝꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯧꯅꯔꯕꯅꯤ ꯑꯁꯦ ꯑꯩꯈꯣꯏꯗꯒꯤ ꯅꯠꯇꯦ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯑꯩ ꯈꯪꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯊꯧꯅꯥ ꯈꯔ ꯂꯩꯌꯨ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯌꯥꯔꯛꯀꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯁꯥꯎꯔꯛꯂꯣꯏ ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯒꯗꯕꯅꯤ ꯃꯁꯥ ꯄꯨꯝꯕ ꯅꯨꯡꯉꯥꯏꯕꯅ ꯐꯟ ꯆꯣꯡꯂꯒꯗꯕꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯖꯤꯃꯤ ꯍꯥꯏꯔꯒ ꯌꯦꯡꯉꯨꯅꯦ ꯖꯤꯃꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯦ ꯃꯥꯒꯤ ꯃꯔꯨꯞ ꯗꯦꯕꯥꯟꯅꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒ ꯄꯨꯟꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯊꯣꯛꯇꯦ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯖꯤꯃꯤ ꯅꯨꯄꯥ ꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯖꯤꯃꯤ ꯑꯃꯗꯤ ꯔꯤꯃꯥ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯆꯝꯕ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯖꯤꯃꯤ ꯑꯇꯣꯞꯄ ꯋꯥꯔꯤꯁꯨ ꯈꯔ ꯌꯥꯎꯕ ꯍꯧꯔꯛꯑꯦ ꯔꯤꯃꯥꯁꯨ ꯈꯪꯉꯤ ꯃꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯩꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯔꯤꯃꯥꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯖꯤꯃꯤ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯍꯥꯏꯒꯗꯤ ꯈꯜꯂꯒ ꯍꯥꯏꯕ ꯉꯝꯗꯅ ꯁꯨꯝ ꯂꯩꯈꯤ ꯅꯨꯃꯤꯠ 2-3 ꯍꯦꯟꯅ ꯃꯇꯝ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯑꯃꯨꯛꯇꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯖꯤꯃꯤꯅ ꯋꯥꯔꯤꯗꯣ ꯈꯔ ꯀꯪꯊꯣꯛꯄ ꯍꯧꯕꯅꯤ ꯔꯤꯃꯥꯁꯨ ꯖꯤꯃꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯃꯇꯨꯡꯗ ꯁꯥꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯁꯥꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯗ ꯐꯣꯟ ꯊꯝꯈꯤꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯖꯤꯃꯤ ꯏꯀꯥꯏꯈꯤꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯦ ꯐꯣꯟ ꯇꯧꯕ ꯐꯥꯎꯕ ꯉꯝꯗꯕꯅꯤ ꯔꯤꯃꯥꯁꯨ ꯈꯪꯉꯤ ꯖꯤꯃꯤꯅ ꯃꯉꯣꯟꯗ ꯏꯀꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯤꯃꯥꯅ ꯑꯃꯨꯛ ꯊꯦꯝꯗꯨꯅ
ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯔꯤꯃꯥꯅ ꯃꯥꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕ ꯀꯌꯥꯗꯨꯅ ꯖꯤꯃꯤꯅ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯔꯤꯃꯥ ꯑꯃꯨꯛꯇꯪꯗꯤ ꯌꯥꯔꯛꯈꯤ ꯔꯤꯃꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯉꯁꯤꯃꯛꯀꯤꯗꯤ ꯅꯪꯒ ꯑꯩꯒꯗꯤ ꯆꯦꯟ ꯆꯣꯟꯅꯒ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯅꯗꯤ ꯄꯤꯔꯣꯏ ꯑꯗꯨꯒ ꯇꯣꯏꯅꯁꯨ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯣꯏ ꯎꯅꯐꯝ ꯑꯃ ꯅꯪ ꯍꯥꯏꯔꯛꯑꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯖꯤꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕꯅꯤ ꯅꯨꯡꯉꯥꯏꯖꯕꯅꯤ ꯖꯤꯃꯤꯅꯁꯨ ꯍꯥꯏꯔꯦ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯤꯃꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯗꯦꯕꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯦꯕꯥꯟꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯦ ꯗꯦꯕꯥꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯗꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯔꯤꯕꯗꯤ ꯈꯔ ꯈꯛꯇꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯗꯦꯕꯥꯟꯅ ꯈꯨꯝꯃꯦ ꯖꯤꯃꯤ ꯑꯃꯨꯛꯇꯪꯕꯨ ꯌꯥꯈ꯭ꯔꯕꯗꯤ ꯃꯊꯪ ꯃꯈꯥ ꯁꯝꯊꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯔꯛꯀꯗꯕꯅꯤ ꯇꯣꯏꯅ ꯎꯅꯅꯕꯗ ꯑꯁꯨꯝ ꯍꯣꯠꯅꯧ ꯖꯤꯃꯤꯅ ꯃꯈꯨꯝꯃꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯎꯅꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗ ꯎꯅꯗꯣꯏꯅꯣ ꯗꯦꯕꯥꯟꯅ ꯈꯨꯝꯃꯦ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯣ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯃꯇꯨꯡꯗꯗꯤ ꯖꯤꯃꯤꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯗꯦꯕꯥꯟꯅ ꯔꯤꯃꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯤ ꯔꯤꯃꯥꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯒ ꯗꯦꯕꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯔꯤꯃꯥ ꯖꯤꯃꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯅꯨꯄꯥ ꯊꯣꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯦ ꯅꯪꯒ ꯃꯥꯒ ꯎꯅꯅꯕ ꯀꯥꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯀꯥꯗꯨ ꯐꯪꯂꯕ ꯀꯥꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯐꯖꯅ ꯎꯅꯕꯤꯌꯨꯀꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯅꯦ ꯔꯤꯃꯥ ꯇꯁꯦꯡꯅ ꯏꯀꯥꯏꯈꯤꯕ ꯃꯥꯒ ꯖꯤꯃꯤꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯗꯦꯕꯥꯟꯅ ꯄꯨꯟꯅ ꯈꯪꯂꯕꯗ ꯔꯤꯃꯥ ꯏꯀꯥꯏꯕ ꯍꯦꯟꯈꯤꯗꯨꯅ ꯀꯞꯂꯛꯄꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯤꯃꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯜꯂꯕꯗꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌా ꯑꯃꯁꯨ ꯍꯥꯏꯅꯕ꯭ꯔꯥ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯤꯃꯥ ꯇꯁꯦꯡꯅꯃꯛ ꯋꯥꯔꯧꯈꯤꯕꯅꯤ ꯄꯦꯟꯈꯤꯗꯕꯅꯤ ꯔꯤꯃꯥꯅ ꯈꯔ ꯁꯥꯎꯅ ꯗꯦꯕꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒ ꯃꯥꯒ ꯀꯥꯗ ꯎꯅꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯖꯤꯃꯤꯗꯣ ꯑꯩꯅ ꯃꯥꯒꯤ ꯃꯥꯏꯗꯨꯗ ꯀꯥꯎꯒꯗꯣꯔꯦ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯤꯃꯥ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯊꯝꯈꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯤꯃꯥ ꯇꯁꯦꯡꯅꯃꯛ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯀꯞꯄꯅꯤ ꯖꯤꯃꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯆꯤꯟ ꯌꯥꯎꯔꯝꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯥꯎ ꯇꯝꯂꯝꯕꯗꯒꯤ ꯔꯤꯃꯥ ꯇꯁꯦꯡꯅꯃꯛ ꯉꯁꯤꯗꯤ ꯖꯤꯃꯤꯒ ꯂꯥꯞꯊꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯈꯤꯕꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯊꯣꯛꯂꯛꯀꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ